612 501 599 नत्रगना 9862 074363 नत्रगना अखोई वेबसाइट fancier.co.in दगी खंगबीबा यागनी। Tharonggi makha tarakpada taminasi ngasigi rasifal amadi mata-matanggi wafam tharom asibu lanthokpigadoribi Nirmala Thangjam. Ahanbamagtada 91.2 megahertz sa sandoksariba Diamond Radio gi thorom tabiriba singbo Nirmala Thangjam na taram oksari hauzik tharonggi makha chathajarakpada puduna laksari ngasigi rasifal amadi matam-matamgi wafam ahanbada lanthok-sari ngasigi rasifal mes rasi isang thauba nachananai loinaba amadi lengdabalan chawkhatnaba hotnabada thoina mai paksaba numitni miyamna yagani adubo charangnabadi mangani Laisha pakhang singi oina nungsibana chale Bris rasi ningbadi soidana thungani Mizang khomba amadi nangga naknaba mi shinga pangminnaba thabaksu mai pakani adubo poram senba amadi anam tanbadi yaroi Laisha pakhang singi oina nungsiba fangani Mithun rasi haksang nungaiba henba arang arak fangba natragana Nungshiba maruk pangjaba laigani lengdaba lan tansinbasu yagani yetnaba akhang ahaidi saganu laisha pakhang singi oina nungshiba fangani Karkat rasi haksang nungaiba watpa amadi anauba thoram natana ataidi loinamak mai pakani maru oina sel thum marup loinaba lam chatpa kanagani laisha pakhang singi oina nungshiba chali Singharasi napal amadi asawna manghangadaba numitni aduna ingthau haksang sunungai bawat kani achamba chaw imung manunggi wa taba khaktana kanagadaba numitni leisha pakhang singi oina nolokna layo kanya rasi pendabadi lei khoiranganu amadi yetnarunu maithigani anauba khalon amadi michang di fangani loksing chawba marup loinarabadi maithiroi leisha pakhang singi oina wa yamna nganganu tularasi Yetnaba palamba miwa taraba amadi aron bawa ngangthoklaba mai pakpa wagani adubo thenglapna hakchang nungai gani amadi miyamna yagani pakhatkanu leisha pakhang singi oina mine inchen balawganu Brisik rasi harauba nungaiba michang hengatpa amadi lai guru na chanbiba numitni seltum miyawgi mateng amadi leiteng phangani huran badaidi khu chelu leisha pakhang singi oina ningba thungani Danu rasi yeknaba leiramlaba sumangkhini thauna fudokpa aruba thabak pangani amadi chading hanthagani ngangsakpada miyamna taningani ningbadumakti pangde yade khanganu leisha pakhang singi oina ngangbada rasi yawgani Makar rasi laibak fagani michang hengatkani amadi imung manung watanana tanaba pangba thabak khuding choidana mai pakani yetnaba wanom thaunom dikana bawatkani leisha pakhang singi oina ningba thongjai Kumbarasi thabak pangani yeknaba mangkhini amadi anauba thoram pangba hauba yagani nathak thongbana yaba amadi afaba marup phangba yaba lei maidagidi chekshilu leisha pakhang singi oina nungsibana chanbi aroibada minarasi miyamga loina naba hotnau amadi nangi oiba mi singi watamak taba fagani anam tanganu amadi maidagi cheksindaba tawganu nolukna chatpa fai leisha pakhang singi oina hanagum mari fai
ngasigi matam-matamgi wafamda puduna laksari. Laingakta mateng pangsi. Manipur gi district khudingmakta mayai kaba potlam maru oina heroin number 4 amadi brown sugar fabagi pau asi chayol khudingi tarakli. Brown sugar amadi heroin number 4 nattaba tongan ba makhalgi mayai kaba potlam kya state asida mapal lamdagi pusilakbasing mari lainaba laingaki loisangi miyoisingna phaba leptabagum tauri. Phariba potlamsing asi Manipur gi mapal lamdagi pusilakpa oina miyamna uri. Adubo Manipur gi mapal lamdagi pusilakpa nattabada state asigi manungdagi drug sungpham kayadagi Manipur gi district kharadagi oiba kaya yauromgadaba manba kaya state asigi miyamna khanaba haurakle haiba yai. Maramdi Manipur gi ching amadi tamda brown sugar amadi heroin number 4 sungpham mafam kaya laingaki mari lainaba department na fakhiba laikhraba matungda makha tana farakpagi pau tana rakliba asina maram oiraga Manipur da lepa laitana mayai kaba drug phaba leptaba oiramgadaba mali. Heroin number 4 amadi brown sugar asi Manipur ga yumlo nabalaibak Myanmar dagi pusilaklaga phaba oiba tarongkhiba ngakta oina state asigi miyamna khanarami. Adubo haukiba chahi ani ahum amadi chatliba chahi asida Manipur gi mafam kaya dagi yamlaba mayai kaba potlam sungpham kaya phagatpa leptri haibiyai. Manipur gi mapandagi pusilakpa heroin number 4 amadi brown sugar hanarambagi pau ngakta tanarami. Adubu laibak thibadi state asida mayai kaba drug kaya gi sungpham kaya lairakpadagi lamdam asigi tongan ba mafam kayada drug fabagi pau tabagi masing helakpa asidi afaba oirakadaba mande. Adubu Manipur gi chingi lamda heroin na amadi brown sugar sungbada changliba machaksing haibadi poppy pambi paksanna thanarakpadagi state asida brown sugar amadi heroin number 4 sungbada yamna laina thokpa oiramba yai. Manipur laingakna lamdam asigi chingi lamda poppy pambi thadanaba honaba yaba thaurang kaya paikhatlabasu mapung phana mai pak pangamdabadagi Manipur gi chingi lamda popi thaba leptaba oiramba yai. Masi phana oiduna su laingak asina akanba section thaurang kaya laukhatlaga makha tana ahenba makhal makha kaya gi thaurang laukhatlaga honarabadi lamdam asida drug songbada changliba popi pambi amasung phana muthatpa ngamgadaba mali. Maramdi malemgi miyamna khangdaba tadaba leitraba Chinada opium war gi wari laikhiba maramna Manipur dasu matam changlabasu changna popi pambi thaba thingba soidana ngamgani. Masina maram oikhrabasu laingak asina tauge haiba ama yauna taurabadi Manipur da popi pambi thaba thingba ngamdaba mali ngamgadaba mali popi pambi thaba thingba ngamkhraba matungda state asida drug sungpham amasung mapung phana thingbaдаsu khudong chagadra khalli. Maram aduna laingak asina drug thingbagi akanba khongjang changsilaba asida Manipur gi CSO singnasu mateng panglabadi laingaki thaurang pai mai pakadra khalli. Masini ngasigi pujarakliba matamatamgi wafam. Hauzik tabikre ngasigi rasi fal amadi matamatamgi wafam tharom asibu nandokpikibi Nirmala Thangjam. Tharom sandoktuna tahanjariba se 91.2 MHz da sandoksariba Diamond Radio gi ahan tharom paringni